अहानबदा मरुइबा पाउ सिंह पिजरी Opposition nupi reservation bill thingduna nupi singi manglan aremba tahan kre haina PM Modi na pen da phongdokre June dagi haugadawriba FIFA World Cup 2026 da Iran saruk yargani haina FIFA ge president na phongdokre Income Tax Department na Trinamun Congress ki luching basingi mayumda red chathakibagi damak Mamta Banerjee na asaw phongdokre Piginupi workers singna Congress luching ba Rahul Gandhi ki mayumda thomjinduna kholaw laukre Amade Ukraine na Russia gi oil refinery sing amadi Baltic seaport ta attack sathaduna amangata thokhankre Kurumjari Mami TV na sandokjaba national namadi international news meeting tabiri ba pumnamakpo elangbam dilparani januna taram okchare hauzik pau sandokna pijari Opposition party na government na angamba thak ta honaduna parliament ta pukhalakhiba nupi singda reservation pinaba bill adu thengduna nupi singi manglan aremba tahan kre haina Prime Minister Narendra Modi na pen da phongtokre Lok Sabha da women reservation bill maithi bandang khraba matung nongma konbada lebak miyam da piba warol amada Modi na haike Opposition na yadabadagi nupi singi manglan aremba tahan kre masagi khanduna politics toba Congress TMK TMC amadi Samaswadi Party ase nupi singi yaifona bakari shukhande makhoina legislator da nupi singi chada kunthraga humdoi reservation pinaba honabada aremba tahan ki haina PM Modi na opposition bu moral sekhe Women Reservation Bill Parliament ta puthorakpada maithiba nanghankibagi damak leibak asigi nupi pumnamakta Modi na ngakpina bhaijake Opposition na Parliament ta nupi singi sakti hengatnaba Nari Sakti Bandhan Adiniyom gi mayokta laikre leibak asigi nupi singi manglan adu minungshi leitana manghanbikre haina Modi na phongdokre Middle East da hauzik thokliba unkhatnabagi thawong singa sigi marakta lakliba June thadagi hauraga pangthokpadariba FIFA World Cup 2026 da Iran gi team soidna saruk yaragani haina FIFA gi president Gianni Infantino na phongdokre CNBC ga PNC ge mifam amada wangangna FIFA ge president Gianni na haike Iran ase World Cup 2026 ke mangjongna qualify oiduna leiraba leibak amani Maramaduna Iran gi team na June thadagi haugadoriba World Cup 2026 asida soidna saruk yagani loinana Iran gi football sanaroi singsu World Cup asida saruk yaba pamli Iran gi team na leibak adugi mahut selibani handaki World Cup asida Iran na makhoigi haithoi singthoi basing uthokpagi khudong chaba lahongna ba hotnagadori mahaki maikai dagi su Iran gi team na khudong chada basing mayokna danaba angamba thakta hotnagani Panbayavadi US Canada amade Mexico na yumbu oduna World Cup 2026 ase lakliba June gi tang taraga mathoidege pangthokpa haugadoribani Tha asigi tang kunga humdoida ahan batang ki election pangthokadoriba asigi mangoinana ngase Income Tax Department na Trinamun Congress ki luching basingi mayumda red sathakre Central Lengaki Tawangadu West Bengal ki Chief Minister Mamta Banerjee na mai hauna asawa phongdokre haire election hayeng da ngairaba matam asida Income Tax Department na TMC ki luching basingi yumda thiba humagi thabak chathakiba se matam chade thawong ase kanagumba kharage thawin sin male loinana thawong ase political party amana political gi oiba khudong chaba launaba hotnabani haina Banerjee na pendaba phongdokhe kari maram gi damak Trinamun Congress ki luching bus singi yumda red chathakibanu haibasu Income Tax Department na athubu matamda miyamda sengdokadabani mahak makha taraduna thawong ase lakliba election asida BJP na akhanna khudong chaba launaba hotnabani hairi
Trinamool Congress ki luchingbi Mamata Banerjee ki lengak inthudravade Bangladesh teki narol da changsilakpa Muslim singna West Bengal laukragani haina Assam ki Chief Minister Himanta Biswa Sarmana phongdokre. Tha asigi tang kunga humdoida pangthokadoriba ahanba tangkak ke Assembly election ga mari lenena BJP gi rally amada saruk yaraduna wafam ase Himanta Biswa Sarmana phongdokhibani. Mahakna makha taraduna hai West Bengal asi Bangladesh teki narol da changsilakpa mitop singna yomduna leirei Bengal asi nongmudi soidina mitop Muslim singna laukragani. BJP na lengak paiba Assam amade Tripura na chingba state singda illegal immigrant singi issue asi ayamba loishinba ngamle. Adubu Trinamool Congress na lengak paiba West Bengal dadi lepaletena Bangladesh teki narol da Muslim kaya changsilakle. Chairak asida Mamata Banerjee na West Bengal gi lanthum pumba narol da changsilakhiba Bangladeshi Muslim singidamak khakna thamkhre haire. Mahakna Bengal gi lanthum sing ase changsilakliba Muslim sing asida piduna makhoi gi vote phangnaba hotnari. Lakliba election asida aikhoi khudingmakna khushamnaduna Mamata Banerjee bu Chief Minister famdagi chingthunaba honarase masi tawhodaba taragadi Bangladeshi Muslim singna West Bengal ase munkragani haina Himanta Biswa Sarmana phongdokhe. Samudra gi lambi Strait of Hormuz da thau lauba lakpa India ge firal thetpa oil tanker anida Iran nongmai kapsilakre haire. Middle East da soknariba US amadi Iran gi lan Islamabad da nakal anina wari sanaduna yanaba purakle haina US President Donald Trump na laukthokraba matungda Trump ki wafam madu aran bani haina Iran gi maike de phongdorokuna wari sanabadu yakhidrabani loinana makhatana Iran na samudra gi lambi Strait of Hormuz athingba thamkhrabani. Lambi asida lakpa India gi firal thetpa oil tanker anida Iran gi maike de nomai kapsilakpadagi mamai leduna makhoina chatkadaba lambel dagi thaidoktuna mafam amada laikre haire. Adumoinamak Iran gi maike de thaudok adu atamna chathabadi oiroi yeknabagi tanker oiramgani haina chingnabadagi ni haina maike kayadagi phongdonakle. Chairak asida thaudok asigi matangda India na New Delhi da laiba Iran gi ambassador kaukhatuna warisana kre haire. India ki maike de ki makhatana Strait of Hormuz da lakpa India ki oil tankers singda apanba pidana ba khanghan kre haire. Pau gi marak thatna atenba break amatang lawminase. Tada! Ibe makigano. Alda betamo. Sige yumse next TMT na checksin na laksila thamkhrabani ne. Tada lang se juhar habaga amta kitabo. Asumna mayam na machalbo ngapshan lugum masigi yumasibu asoya ngan kokadabagi next TMT na ngapseli. Next TMT jawar habati ngaktok na basembani. Zaman technology siya na bana concrete katok na tinaba matamda papang amuk hena hengaladli. #TMT strength is in the quick. Break matung da taram okchari makhataba pau pizari. Lok Sabha da ngarang Women Reservation Bill maiti duna House tagi withdraw tawkraba matung BJP ki masing yamlaba nupi workers singna Congress luchingba opposition leader Rahul Gandhi ge official residence da thomjinduna khongjang changsin khibaga loina kholau kaya laukre haire. BJP ki khongjang aduda Delhi ki Chief Minister Rekha Gupta Saknai Ravi film actress MP Hema Malini amade Bansuri Swaras yauna tungan ba makok thongba luchingba kaya yaukhi haire. BJP ki nupi workers singna changsin khiba khongjang aduda masing yamlaba nupi singna play card sing paiduna opposition ki thawong adubu yaningdaba utke. Loinina BJP na chalaiba social media kayada Rahul Gandhi ki photo ki mathakta Dog West haiba wafam yawa posters sing sijinaduna opposition ki thawong bu pendaba phongdoke. Ukraine gi drone singna ngarang numidang Russia gi oil facilities sing amade Baltic Sea da laiba port ta attack sathaduna chawna amang ata thokhan kre haire. Ukraine landmi gi official amana phongdokhibada Ukraine attack tawkhiba mafam singi manungda Samra region gi oil refinery ane Crimea da oil depot ama amachung Baltic Sea da laiba petroleum gi pothok sing deport tawfam oiriba port ase yawi haire. Ukraine gi attack adu da high Russia gi oil facilities sing ase sathina akai atoi thokre haire.
हंदकी चयोल असिदा यूक्रेन की लानमी सिंह रशिया की ऑयल डिपोजिंग अमदी रिफाइनरी सिंह द अटैक सिंह कंखलकले करिगुंबा मतमदा यूक्रेन की बॉर्डर दगी किलोमीटर लिसिंग हेन लाप मफम सिंह द टारगेट तवी पनबयावदी ऑयल डिपो सिंह अमदी रिफाइनरी सिंह असी मॉस्को की लान की बजट किदमक रेवेन्यू की यामन मरु ओइबा सोर्स सिंह ने चही मरी हेलब लान असिदा सिगुंबा रशिया की सोर्स कया मांग ताख्रबनी हाइरे अरोइबदा मरुइब पाव अमुक हना पिजरी ऑपोजिशन नुपी की रिजर्वेशन बिल थिंगदुना नुपी सिंह मंगलान अरेंबा ताहनख्रे हाइना प्राइम मिनिस्टर नरेंद्र मोदी ना पेंदबा फोंदोख्रे जून दगी हौगदौरिबा फिफा वर्ल्ड कप 2026 ता ईरान सरुक यारगनी हाइना फिफा की प्रेसिडेंट ना फोंदोख्रे इनकम टैक्स डिपार्टमेंट ना तृणमूल कांग्रेस की लुचिंग सिंह युमदा रेड चथकीबगीदमक ममता बनर्जी ना असाबु फोंदोख्रे बीजेपी की नुपी वर्कर्स सिंह ना कांग्रेस लुचिंगबा राहुल गांधी की युमदा थोमजिंदुना खोलाव कया लाउख्रे अमदे यूक्रेन रशिया की ऑयल रिफाइनरी सिंह अमदे बाल्टिक सी पोर्ट ता अटैक सतदुना अमांगता थोकनख्रे हौजिकी ओइनदी ममी टीवी ना संदोकचबा नेशनल अमदे इंटरनेशनल न्यूज़ मतंग से लोइसिनजरे बिदेंग ताबिरबा पुनमकु अमुक हना ख्रुमजरी।